Malim gi tongan tongan mafom sing da pangthok nabugu Manipur dasu International Hawker'S Day gi thoram pangthokre. Thoramadu Road Side Street Vendors Welfare Association Khwairamban Ima Kaitel na senduna Rup Mahal Theatre da pangthokhi. Thoramadu ga mari lenana Road Side Street Vendors Welfare Association Khwairamban Ima Kaitel gi President Khetri Tamana Street Vendors Act 2014 implement tauba Street Vendors singbo eviction tauhandaba amadi Hawker'S khudingmakta social security fanganba haiba wafam ahum asi demand tawduna lakli hariba national level gi thakta thamliba demand sing asigi makhada Manipur dasu road side street vendors welfare association na Chief Minister the memorandum amasu pisinkre lengang nasu association asina taliba demand sing ase thabak oina onthok piu haina taksilakli Honorable Chief Minister dasu kogi Manipur dasu koi street vendors ki ek se tu matamda chana halakani haibage du machet pathaja butamjari aduna maram morakan street vendors sing khare de ko yai phabase hangi toima sung street vendors sing sigi saktak chem ta payan daba street vendors sing sigi matam gi ai koi ngak leitana koi police ka street vendors sing ga aduga ai koi public ka koi masen gi marak ta thuklei ba mayam sing se basi punamak se koi leiriba government chinaina street vendor ki ek se chana dabadagi thulakpani haidai ko da paujai maram aduna koi Manipur government atu matamda street vendor ki ek implement tawbidana ekoi ki phangpham thokpa street vendor ki right sing ki phangnaba hona view